IDPꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯅꯩꯅꯗꯅꯁꯨ ꯂꯩꯔꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯉꯩꯒꯤꯁꯨ ꯂꯩꯉꯥꯛꯂꯣꯏ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯃꯣꯏꯒꯤ ꯌꯥꯏꯐꯅꯕ ꯇꯧꯒꯅꯤ ꯍꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ MP ꯅꯁꯨ ꯍꯥꯏ ꯂꯣꯏ ꯍꯥꯏꯅꯩꯀꯣ ꯑꯗꯨꯕꯨ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯔꯥꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ BJPꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯍꯥꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯦꯗꯅ ꯑꯗꯨꯒꯤ ꯏꯔꯥꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯣꯏꯁꯤꯟꯕꯗꯤ ꯂꯥꯏꯔꯦꯅ ꯃꯇꯝꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯏꯟꯖꯤꯟ ꯅꯝꯕꯔ 1ꯒꯤ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏ ꯑꯁꯣꯝꯗ ꯀꯧꯔꯀꯥꯟꯗ ꯗꯤꯜꯂꯤꯗ ꯀꯧꯔꯀꯥꯟꯗ ꯃꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯔꯒ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ PR ꯁꯥꯁꯟ ꯑꯁꯤ ꯂꯩꯔꯛꯄꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛ ꯌꯦꯡꯉꯨ IDPꯁꯤꯡ ꯃꯌꯥꯝ ꯂꯩꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯃꯌꯨꯝꯁꯤꯡꯗꯁꯨ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯊꯨꯒꯥꯏ ꯈꯣꯠ ꯇꯧꯈꯤꯕꯀꯣ ꯂꯩꯐꯝ ꯂꯩꯇꯕꯗꯒꯤ ꯃꯌꯥꯝꯗꯒꯤ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯕ ꯂꯩꯈꯤꯕꯅꯤ ꯍꯧꯖꯤꯛ ꯄꯨꯟꯅ ꯄꯥꯟꯕ ꯃꯇꯝꯗ ꯃꯤ 62ꯅꯤ ꯃꯨꯛ ꯍꯥꯟꯅ ꯄꯥꯟꯅꯔꯤꯕꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯤꯟꯑꯦꯖꯔ ꯑꯩꯈꯣꯏ ꯆꯍꯤ ꯑꯩꯈꯣꯏꯒꯤ 53 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯔꯕ ꯑꯉꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛ 2ꯒꯤ ꯃꯊꯛꯇꯅꯤ ꯍꯥꯏꯅ ꯄꯥꯟꯅꯔꯤꯕꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡꯗꯨꯒꯤ ꯑꯩꯈꯣꯏꯒ ꯍꯦꯛ ꯏꯁꯥꯒꯤ ꯌꯨꯝ ꯃꯀꯩ ꯊꯧꯔꯛꯇꯕ ꯑꯩꯈꯣꯏ ꯐꯥꯎꯕ ꯍꯧꯖꯤꯛ ꯂꯩꯕꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯐꯪꯗ꯭ꯔꯤꯕꯅꯦꯕ ꯑꯗꯨꯅꯗꯤ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯀꯥꯈꯨ ꯑꯃꯗ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯤꯚꯦꯠ ꯍꯥꯎꯁꯅ ꯀꯩꯅ ꯄꯤꯛꯈ꯭ꯔꯕ ꯀꯥꯈꯨ ꯑꯃꯗ ꯊꯝꯃꯀꯥꯟꯗ ꯂꯩꯕ ꯃꯌꯥꯝꯗꯨꯅ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯕ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏ ꯃꯁꯤ ꯌꯥꯝꯅ ꯈꯟꯅꯤꯡꯉꯥꯏ ꯑꯣꯏꯕꯅꯦꯕ ꯑꯗ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯌꯥꯝ ꯑꯗꯒꯤ ꯂꯩꯔꯤꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯑꯗꯩ ꯈꯨꯟꯗꯥ ꯂꯩꯇꯥꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯁꯥꯟꯅ ꯈꯣꯠꯅꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯐꯪꯗꯕ ꯑꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯌꯥꯎꯔꯤꯑꯕ ꯑꯗꯨꯅ ꯑꯅꯥ ꯂꯥꯏꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯌꯥꯎꯈ꯭ꯔꯦ ꯑꯗꯒꯤ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛ ꯃꯣꯏꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯗꯒꯤ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯅꯤꯕ ꯌꯥꯎꯔꯤ ꯁꯤ ꯀꯌꯥꯁꯤ ꯂꯩꯕꯗꯒꯤ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯑꯁꯤ ꯊꯣꯛꯏ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯋꯥꯕ ꯈꯪꯗꯦ ꯍꯥꯏꯕ ꯇꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏ ꯑꯣꯏꯔꯝꯕ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ MLA ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯇꯩ ꯄꯨꯝꯅꯃꯛꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯂꯝꯁꯤꯗꯗꯤ ꯄꯥꯏꯈꯠꯄ ꯊꯕꯛꯁꯦ ꯄꯥꯏꯈꯠꯇ꯭ꯔꯤꯕ ꯋꯥ ꯑꯣꯏꯅ ꯉꯥꯡꯉꯀꯥꯟꯗ ꯉꯥꯏꯍꯥꯛꯇꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗ ꯄꯥꯕ꯭ꯂꯤꯛ ꯗꯣꯃꯦꯟ ꯉꯥꯡꯉꯝꯃꯒ ꯋꯥꯗꯨ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯇꯧꯕ ꯉꯥꯛꯇꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯥꯟꯕꯅꯤ ꯌꯦꯡꯉꯨ ꯉꯔꯥꯡ ꯖꯤꯔꯤꯕꯥꯝꯒꯤ ꯑꯩꯈꯣꯏ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯀꯣ ꯑꯗꯨꯅ ꯍꯥꯡꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯆꯍꯤ 19 ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯀ꯭ꯂꯥꯁ 9 ꯇꯝꯕ ꯑꯗꯨꯁꯨ ꯖꯤꯔꯤꯕꯥꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯇꯝꯃꯤꯅꯤꯀꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇꯨꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯨꯗ ꯁꯥꯏꯀꯜꯒꯤ ꯁꯦꯠꯇꯨꯗ ꯊꯧ ꯌꯥꯗꯨꯅ ꯁꯤꯔꯝꯃꯦ ꯑꯗ ꯑꯉꯥꯡꯗꯨ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡ ꯇꯤꯟꯑꯦꯖꯔ ꯑꯗꯨꯒꯤ ꯋꯥꯈꯜꯗꯒꯤ ꯃꯥꯅ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯀꯌꯥ ꯑꯃ ꯂꯩꯕꯗꯒꯤ ꯅꯨꯡꯗꯥꯡꯗ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯆꯠꯂꯨꯔ ꯍꯜꯂꯛꯑꯀꯥꯟꯗ ꯄꯨꯡ 12 ꯇꯥꯕꯗ ꯍꯜꯂꯛꯑꯦ ꯍꯥꯏ ꯑꯗꯨꯒ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯑꯗꯩ ꯊꯣꯛꯂꯛꯑꯀꯥꯟꯗ ꯁꯤꯈꯤꯕꯅꯦꯕ ꯑꯗꯨꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯇꯤꯟꯑꯦꯖꯔ ꯑꯣꯏꯔꯤꯕ ꯑꯉꯥꯡ ꯄꯨꯝꯅꯃꯛꯁꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯆꯔꯥꯡꯅꯕ ꯃꯣꯏꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯎꯔꯛꯇꯕ ꯑꯗꯨꯅꯗꯤ ꯏꯁꯥ ꯏꯇꯣꯝꯇ ꯑꯩꯈꯣꯏ ꯁꯨꯁꯥꯏꯠ ꯇꯧꯔ ꯁꯤꯖꯒ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯂꯥꯛꯄꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯟꯕꯤꯒꯗꯕꯅꯤ ꯍꯟꯗꯛ ꯀꯩꯅꯣ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯔꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯤꯔꯝꯃꯤ ꯃꯅꯤꯄꯨꯔ ꯂꯥꯛꯄꯤꯔꯝꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯕꯗꯤ IDPꯁꯤꯡ ꯈꯔꯒ ꯎꯅꯔꯝꯃꯤꯀꯣ ꯎꯅꯕꯗꯁꯨ ꯋꯥꯔꯤ ꯁꯥꯕꯗꯁꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯁꯥꯎꯟ ꯊꯥꯗꯣꯛꯇꯦ ꯄꯥꯈꯣꯡ ꯆꯠꯂꯒ ꯃꯤꯌꯥꯝ ꯃꯥꯡꯗ ꯎꯅꯔꯝꯃꯤ ꯍꯥꯏꯔꯒ ꯃꯣꯏꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯗꯣ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯎꯅꯔꯝꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯔꯤ ꯈꯨꯝꯕꯤꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯊꯝꯕꯤꯗꯅ ꯄꯥꯈꯣꯡ ꯆꯟꯕꯗꯨꯅ ꯆꯠꯈꯤꯕꯅꯦꯕ ꯑꯗꯨꯅ IDP ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯋꯥꯔꯤ ꯁꯥꯕꯗ ꯃꯃꯤꯠ ꯇꯥꯔ ꯀꯞꯄꯤ ꯀꯣ ꯀꯞꯄꯤꯕꯗꯣ ꯑꯗꯨꯒꯤ ꯑꯋꯥꯕꯗꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯎꯈ꯭ꯔꯤꯕꯅꯤ ꯃꯣꯏꯒꯤ ꯑꯋꯥꯕ ꯇꯥꯕꯤꯔꯦꯅ ꯈꯜꯂꯤꯅꯤꯀꯣ ꯑꯗꯣ ꯉꯁꯤ ꯐꯥꯎꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯗꯤꯜꯂꯤꯗ ꯃꯥꯅ ꯍꯟꯈ꯭ꯔ ꯃꯇꯨꯡꯗ ꯑꯣꯏꯔ ꯃꯇꯝꯁꯨ IDPꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯂꯧꯈꯠꯄ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯁꯦ ꯀꯣꯟꯀ꯭ꯔꯤꯠ ꯑꯣꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯥꯝ ꯊꯝꯕꯤꯗꯦꯕ ꯑꯗꯨꯅꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯁꯤꯡ ꯑꯁꯦ ꯃꯤꯠꯌꯦꯡꯁꯦ ꯀꯔꯤꯅꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯚꯥꯔꯠꯀꯤ ꯁꯤꯇꯤꯖꯟ ꯑꯣꯏꯅ ꯎꯗ꯭ꯔꯕ ꯁꯤꯇꯤꯖꯟ ꯑꯣꯏꯅ ꯎꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯊꯥꯔꯠ ꯀ꯭ꯂꯥꯁꯀꯤ ꯁꯤꯇꯤꯖꯟ ꯑꯣꯏꯅ ꯎꯕꯤꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯃ ꯂꯩꯌꯦꯕ ꯑꯋꯥꯕ ꯇꯥꯔꯤꯕꯕꯨ ꯍꯥꯟꯅ ꯑꯩꯈꯣꯏ ꯀꯟꯕꯤꯒꯗꯕꯅꯤ ꯆꯦꯟꯈꯠꯄꯤꯒꯗꯕꯅꯤ ꯀꯔꯤ ꯋꯥꯠꯂꯤ ꯍꯪꯕꯤꯒꯗꯕꯅꯤ ꯑꯗꯨꯒ IDPꯁꯤꯡꯁꯦ ꯐꯖꯅ ꯃꯁꯥꯒꯤ ꯃꯐꯝꯗ ꯍꯟꯖꯤꯜꯍꯟꯒꯦꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯏꯔꯥꯡ ꯂꯥꯟ ꯍꯥꯏꯅ ꯂꯧꯅꯔꯤꯁꯦ ꯃꯁꯤ ꯂꯣꯏꯁꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯍꯣꯠꯅꯒꯗꯕꯅꯦꯕ ꯑꯗꯣ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯀꯔꯤꯅꯣ ꯀꯩꯁꯨ ꯄꯥꯏꯈꯠꯇꯅ ꯂꯩꯔꯤꯑꯕꯁꯦ ꯆꯍꯤ 2.5 ꯐꯔꯛ ꯇꯧꯔꯛꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯃꯔꯝꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯆꯠꯄ ꯉꯝꯗꯕ ꯂꯩꯕꯁꯤꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕ ꯍꯥꯏꯁꯦ ꯂꯣꯏꯔꯕꯅꯤꯗꯅ ꯁꯤ ꯂꯣꯏꯔꯕꯁꯦ ꯅꯣꯏꯁꯤ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯟ ꯅꯠꯇꯦ
भारत संविधान पीरब मैं पुनब पुनब तो नोगी सौ तुंगदे नोदी पानी दे लयु पानी दे हिंगो नोदी मी नते नोदी सात की तोलो मी ने है बुरा पर लेगा ताक पड़ेबो अदुना स्विगी जिंगो मेंग से अखोई चुमथोंगनबा अचुम लंबी लांगनबा दिगी दमकता अखोई मनपुर लैरबा मियांगी म्यूट ओइरबा अखोई एमएलए सिंग मोई पुनबक असिना अखोई फजना अखोई मोइना अमतोना पुंजलगाना मोई खोलाउदो अचुम खोलाउदो भारत लेंगांग लावताय अदुगा लाजि लोसन होना अदुजु गमदेबो हुजि हिंबियो हुजि मणिपुर पीआर शासन लैरि अदे असेंबली बुथ पटते जना असेंबली हिंगी बनी अनोबो लेगा गम सेमबगी सबसाबगी बीजेपी की एमएलए मसिंग लैरि मोई उसा सगतपा पॉलिटिकल पार्टी अतोपगी लैरगदी हेंदो लैरिबनेबो अदुबु अनोबो लेगा गम सेमबदो हुजि बंगमदे करिगिनो हाय मतमदा अनोबो लेगा सेमबदुगी दा खोई चीफ मिनिस्टर अमदि मथौ ताइजना चीफ मिनिस्टर ओगदि मथौ दो मोई मक्ता आइनो ओइगनी हाइना लान मरकसिदा आईटीपी सिंह थरुयान सिराइबा अवा अना क्या लैर मेके मेरा कोन तारिबा मसागी मरम दम चटप ngमक्त्रिबा पोचेगी ममन हेंगलक्लिबा माइनु सुने तरा तम ngमक्त्रिबा सुबम नोमं खंगदा दु वाना पुंसीदा लैरबा मथम सिदने मोना चीफ मिनिस्टर हायो फमदो मोगी बीजेपी की एमएलए सिंह मरदा मुनबदगी अनोबो लेगा का फाव सेमंगम लैरिबा अदुनुदी मोइनो ओइरबा बीजेपी की एमएलए सिंह अति मोइ मयाम पुन उरि सिंह दे मोइ मरिबा करेप्ट नुसिदे मरिबा मयाम नुसिदे मरिबा दमतो खंदे सोथर बसी खंदे आईटीपी सिंह की दमतो खंदे हाइबे मोइ ताकपनेबा अदुन मोइ मसागी हाइबा आइ हाइजबदो अखोइ आइगी आइ हाइबेना मांगथाबनी वी हैबसी अखोइ मोना यावदबनेबा अदुन हुजि आईटीपी सिंह जे मतंग अखोइगी नुवाइतबगी अखोइ सिदु ओइरो आई nghan सिदि छजेवा जेल की मनिंगदा लैरिबा कोई आईटीपी सिंह की पिबिक्टर हाउस लैरिबदो इसामक सत्तन इंजरी अखोइ मतेंग एलएमजी की लाइफ माइंड ग्रुप मणिपुर मतेंग पिबा अदु जो थौरान सिगिदनामा अदु जो आईटीपी अमा से थौरान सिगिदना मोइ मके पालबनि बासा अनि हुंतु ओमिउनि सिरुमो तो चट मतन मोने लेहरु पुंसी मरियन मोने पिबिक्टर हाउस लैरिगिदो यं हेद फिमम द लैयबको अदो नुवाइबरा अवाब खंगदि अदु मसे अखोइगी हिलगा लोइ ओइ बिरिबा अखोइगी मयांगी म्यूट ओइरिबा मयाम पुनमग असिना अखोइ कम खंगदे अदुगा हुजु पीआर की गवर्नमेंट असिनासु ओनरबन अखोइगी गनो गवर्नमेंट काउंसिल को मुने फुदे अखतब मयाम संग सेंटर फादना थमगाना आईटीपी सिंग सिगी तौबिबा याबा अदगी मोइगी मोइम हंजनब होनबा हाइबगी वखनसे कोन लखुत्तेबो मसी यामना लानबा अमनि अदुना कदौ ताइ अदुना मसे मियाम अखोइ मियाम पुनमना अखोइ यामत तोना पुंसिलगाना मसाई मथु बसे खंगद्रबा मोइ लेना मियाम लेना मरेबा कांकों चाइलबसे मसे मोइ वखल तहन म चुबे अदुना हुजि सेंटर ना प्राइम मिनिस्टर लेंगा में आईटीपी वाली सानरा में करी सारिनो आइबो खंगंद्रे अदगी माना मणिपुर लाखोसिंग दसु माना गांगिदो यौरमनी मुना ताव हाइरे मुना तारेबा माना गांगिदो यौरमनी हाइरेबा मुनि मागी बापू अदगी मागी कनोदो मोइ अकखनिंगी हाइरिबा अदम आईटीपी सिंग उनबा गांगम बादगी अकोइ मयाम प्लेटफॉर्म गांगमदो प्राइवेट गांगम वादो लोइनमक यावरबनी मुना ताव हाइरिबा अदुनि मोइ मुना ताव हाइबरतना अखोइ जे खुतारे अखोइ कई हाइरु खंगद्रेबा अदु मोइ खंगगदि हाइयोबा सि हाइरबनी ए मा हाइरबिदो मम्मी स्वाइजे सिजे असि तौने हाइबनी ने आइदि खंगी थासुक तोरकनी सि तौने हाइयोबा अदु नतना मोइना बापुना चानबिनबन खुवा बापुना चानबिनबन मन हराउनबा nganगने हाइलेबा अदुना मसि यामना लाली चाहि अनि मखाइ फादोरमनिसे फादोरबक सौर मेगी मसागी मरमदम चटपंग मंदबा हाबिसु करमनो इंडिया की एक्चुअली चलम ओइना भारत के करम स्टेट तस्वाना थोप को सिरि जन थोप यावरगेबा सिबाउसिदा अस भारत लंगाना कोना तुगा हंजन यंग करिगिनो अदर आईटीपी सिंगजी वरिंग वाजो सिंग सिजौ आईटीपी न तो मयाम सु को वरिंग वाजो सिंग सिजौ हाइबसिदा लैरबरा हाइबसे मोनि जेंग मियंग तौथोबे थबक मतम चना इंटरकल अकोइ इन टाइम मतम चना थबक तौतबा अकोइ लैरि इबाइ पा लैरि भारत लंगा लैरि हाइबने हुजु मणिपुर वारी मतम से भारत के अतोप स्टेट सिंह लुपा कोटी क्या के सारे कोटी क्या के तौरनी अरु जो सेगु सागब फैयेबा तौबा भारत चखलप है अखोइ चखलप यावदुरबनी अखोइगिनि लंबि थोंदो अदो सोथर लैनेबा मणिपुर ला लोसनगनी हाइबदो सि होनगनी हाइबदो माना हाइरगाना अंदर लाउबिरगा लोसनबदि होनदेबा अदर प्राइम मिनिस्टर लामबगी बाखोरे मिरमगा बागे खुंगुन तारमगा चखिबु वादरेबा अदुना नुवाइते ngarang motor su akoi thongju assembly akwa esegi akoi MLA akoi tias pe sorjena akoi kano da leiraba akoi kano da akoi akam pata leiraba ITP da leirido ITN girl adu leiraba adu atugi chunda kotum pupi da leiba adugi ahal orba sing mayam ITP sing adu manipur lai pham kangla thangjing ni chunga mayam da khoiram makanda
ลานที่เราลุชินบิโรเอาไว้เอาว่าโกนบิโรไอ้เมื่อกี้แรงคนเมื่อกี้มาเพล็กว่าตัวเราลำไทยลำไทยไงประกอบเราจะมาหาให้คิดดูนี่ไอทีพีชิงเดียเอาไว้ร้านที่ชั้นในบีกันนู่นกันให้พวกมันหายได้ยังบ่ไอทีพีชิงเดียเอาไว้ร้านที่ตัวเราก็ชั้นในบีกันตัวบีกันนู่นทำให้เชิงอุชิบิวให้อันนี้ไม่เช่นผมด้วยเอาไว้ว่าจะมาให้เนี่ยได้ยังประกอบให้เนี่ยผมไม่เช่นเลยแต่มันจ้ามันบิวจ้ามันบิวให้ชี้ดีกว่าเอาไว้เอ็มเอลไอทีพีชิงไม่สักแต่ว่าเอเชียเอ็มเอลเช่นที่เลยตัวย้อนที่ให้ไปขันบีกันนู่นพูดถึงว่าก็เสียเอาไว้เอาวันตาเราบางครั้งที่นี่เอาไว้เลยดีก็ให้ไปขันบีกันนะมาเชื่อมตัวกูนะมันคนเดียว